MSF na Kwamana Polang Manga Faraga Mai Thakre Kwamana Pusilakpa Kanglei Transport ke Manager Singh Sangjarakadavani MSF na Sangsilakpa Khongjangi Manung Chanang Asisu International Airport ge Ecoban MN01S 2289 da haplaga puthorokpa Kwamana Polang Manga Faraga Miya Mamangda Mai Tharaga Manghankre ngasi nungtil Kwamana Singh Mai Tharaga Manghankivaduda MSF ki Affairs on Drug and Prevents ki Secretary Premanandana Phongdorokivada COVID-19 laichna lamdam asida kiba phangna lakhattuna leiringaida mayai kaba chanjak sing maru oina Kwamana Singh sendal lambi oina chatharakpa laibak thibani mamangda hanjin fakiva leiravasu Kwamana karbar chatharakpa asi MSF na taraina laude asigumba singi mathakta akanba midyeng changlagani Kwamana pusilakpa source pumnamak thigatpa loide Kanglei Transport na pusilakpa khangle transport asigi manager Tomba Raju Ranjit Boinau Guru angau angomsa hairiba miyoi sing asina MSF ta changjarakadabani MSF na sangsilakpa khongjang singda miyam na tengbang biyu ingkhalakliba naha sing draki khayatagi kannaba lepa leitana khongjang changsin khigani haikhi yong amana lupa lak mari yauba bek laktuna pukhraba matungda lupa lising taragani thoirom segaiduna manghankhre yamna tangna thokpa thokdok ama oina Uttar Pradesh ke Vikas Bhavan Registrar Office ta lanthumga mari leinana registrar tawbada changadaba senfam lupa lak mari bek amada haptuna ahal amana purakpada yong amana laktuna pukhraba matungda uthakta pukhatki masigi matungda senfam sing adudagi senfam khara segairaga paisa yawba bek adu langtharakpadagi lupa lising tarani thoiromgi senfam amangata thokre hairiba angakpa thogdok ase haukiba leibak pokpa numitki numidang wairamda thokibani Uttar Pradesh ki Sitapurda Bhagawan Din kauba ahal asina lupa lak mari ki senfam adu bek amada haptuna puraklaga registrar office tamna lakpada lambida yong amana laklaga pukhibani yong aduna bek adu lakraba matungda upambi amagi mathakta kakatuna leikhi ahal aduna kangawna aduna leiringaida manak aduaida leiba miyoi singi matenga loinana uda kakatuna bek adu phangnana bahotnakhi adubu kanakhide matungda laphoina chingba utuna bek adu launa bahotnabadasu aremba oikhi kaina thangda yong aduna paisa yawba bek tagi senfam khara segairaba matungda chamnga chatpigi not ngakta oiba lupa lak mari romgi senfam adu uthaktagi langtharakhi maduda manakta leiba miyoi sing aduna khomjillaga ahal aduda sinakhi adubu senfam sing adugi manungda lupa lising taradagi taragani thoiromdi segaibadagi chatnaba yadre thogdok asigi matangda Kotwari City Police Station dasu case ama register tawkhre haire Imphal West amadi Imphal East District Library Building Sangon ga chap manare sahi kaya function tawdana leire Bharat ki Prime Minister Narendra Modi na Bharat pumbada library ge ihau kangkhat hanaba mobile library hogdoktuna makhal makha kaya gi lairik thanna yawba gari sing sizinaduna tongan ba mafamda leiba miyamda lairik pabagi khudong chaba phanghalaba matam asida Manipur dadi library gi ihau ase sibaga chap manare haiba yare paukse asina thijiluba matamda Imphal East amasung Imphal West District ki oina leiriba library Sanglen Singh Sangon ga chap manaduna leiramle loinana sahi kaya function tawdaduna leiramba thengnarakhi Imphal West District ki oina Tagyelda leiriba Oriental College ki maning thangba sarukta sahi kaya gi mamangdagi hangdoktuna leiriba Imphal West District Library gi Sanglen ase ngasi aikhoigi paumina sangduna yengsinkhi adubu library gi Sanglen ase kangkhong saiduna leiramba thengnakhi library ase gi staff amata leiramde leiramliba haibabu library gi Sanglen ase yengsinnabagidamakta chowkidar matai manau ani khak leiramkhi chowkidar asiga unaduna wari saba matamda phongdokhibadi ngasidagi hauna sahi kayagi mamangdagi library ase chalaiba ngamdaduna leiri mari leinaba staff amata leite library asida ariba lairik kharadi leiri masisu miyamna pamba phangde ningthina ngak senbagi thabak sathabidabadagi lairik sing asi ayambana mang takpa haurakle haina phongdokhi pausi asina phangba paugi matung inadi
Imphal West District Library asigidamakta anauba librarian ama haple haibagi pau tari adubo anauba librarian matomtana atay staff amata yaudana library asi matau karamna run tawgadoribano haibagi nungnang ba phawre hainasu tari amaromda Imphal East District Library sawumbung asisu ing lising ani nipan dagi ngasi fawba function tawdana laire haire ngasi aikoigi paumina library lairiba mafam asida chatuna yengsiluba matamda mongsonggumba maragta library sanglen ase laibaga chap manaramkhe mapaldagi gate solon sinduna laibana manungda sangduna library gi sanglen asegi haujik oiriba phibam hakthengna yengsinba ngamkhide manak nakbada laiba mioi singdagi phangba paugi matung inade Imphal East ki oina lairiba library sanglen ase hangdoktuna chalaidaba matam kuire maming tagi oina library sanglen ase laibane adubu ikui kuidana library ase yengsinnabagi damakta librarian ama tharakani haibagi paudi phange haujik phawbadi laktre paw asina hai Manipur Sarkar ge Art and Culture Department ki makhada lairiba Central Library dagi hauna atay district singda lairiba library sing mapung phana chalaiba ngamdaduna leire oiriba phibam asida Art and Culture Department su pairiba Chief Minister N Biren gi athuba mijang sangduna district library sing ningthina function togduna lamdam asigi miyam loinana tungi yumbirel oigadoriba angang singda lairik paba phanghanaba thabak paikhatpam thokle hainasu praja section kayadagi pause asida phongdorokle thapna leinadrabadi marks upakhaktana virus ngakthokpa ngamde study amana amadagi thapna leinadrabadi marks upakhaktana COVID-19 laina thokhaliba novel coronavirus dagi ngakthokpa ngamde haina anauba study amada phongdokre journal physics of fluids da phongkiba research aduda aikhoina hakthi khanba natraga lokhuba matamda SARS-CoV-2 virus yauba droplet sing karamba mawongda paithoi haibadu tongan ba marks makhal manga test tawkhi maduda makhal manga mangna virus yauba droplet masing yamna hanthan ba thengnakhi adubu mi amana amadagi fit taruk phauba thapna leitaba tarabade marks dagi khara khajik paithorokpa aduna mi amabu viral anaba si launanabagi damaktade yamna marang kai haina research tawbasingna haiki marks na matengdi yamna pangi adubu mi singna yamna naksinna laiminarabade virus sandokpa natraga launarakpa yabagi phibam yamna lei haina United States ta New Mexico State University da Associate Professor oiriba Krishna Kotana haiki marks khaktana mateng panggadaba natte marks amasung social distancing animakna kanaba pigadabani haina mahakna haiki research tawbasingna phongdokhiba matung inna mi amana amukhak hakthi khanba matamda paithorokpa droplet singda apikpa virus particle million chanirom yawi masi mi adu kayam kanna nare haibadugi makhadi poli haire marks upa matamda masigi virus particle ase yamna hanthanba tarabasu khara khajik paithorokpa aduna masa sonba amadade hekta narakpa yai droplet hantharaga masa sonba mi ama narakloi hainingai di leite haire mi singna yariba makai mai onsinaba tawroidabani haina researcher singna haiki NSCN kesu India government ka ceasefire tawnaduna peace talk ta halaklei Niki Suminalu Singba Nagalalolob NSCN ke ngasi India government ka ceasefire lauthokpaga loinana peace talk ki wari sananaba center ga pau phaunakhre haire NSCN ke na ing 2001 da center ga ceasefire sahi tawnaduna lakhibadagi ing 2015 da hanagi chairman SS Khaplangi matangda wari sanaba sidagi thorakhibane Niki Sumi ase ing 2015 da Manipur da Indian Army taraga nipan hatkiba thogdokta prime accused oiduna NIA na mahaki mathakta lupa lakh taragi mana laukthokibane Sumina thadokpa cherol aman hai lup asina sanglaba matam asida naga isugi oina chatnaba yaba political warosin ama puraknaba honaduna lakhi amade naga miyamna athuba matamda warosin purakningbagi apamba dusu munna khange lup asina center na naga isugi matangda athuba matamda warosin ama puraknaba thamoi sengna honariba adusu khange maram aduna hauzik oiriba phibam asida lup asina santi puraknaba process asida saruk yasinduna
हेना मपांगल कंखटहनबा पांडमदा लुप असिगी मकोक थोंगबा ऑफिशियल सिंगना सेंटर का पाउ फाउनबा हौख्रे हाइरे नागा मियामगी अपांबा अमदी नागा सिविल सोसाइटी ऑर्गेनाइजेशन सिंग अमदी NGO सिंगना पामलिबा अदु येंगलगा इंग 2015 दा तोखिबा वारी सानबा अदुदा अमुक हन्ना याउसिननबा लुप असिना वारेप लौरखिबने लुप असिना लौरकलिबा वारेप असिदा सेंटर नसु हराउना यारकनी हाइबगी आशा थमली हाइरे होम मिनिस्ट्री की ऑफिशियल अमन हाई लुप असिना इंडिया दगी हौबा अमदी म्यांमार दा लैबा अरोइबा लालहुलुपने मखोइना पीस प्रोसेस ता यावरकपा असिना नागा पीस प्रोसेस असिदा अचौबा इनोट अमा पीरगने NSCN IM ना इंग लिसिंग अमगा चमापन मौदा तरेता सेंटर का सांधेगी वारी सानदुना हौजिक फाउबा लैरे इंग 2015 गे अगस्त अहुमदा IM ना प्राइम मिनिस्टर नरेंद्र मोदी याउना फ्रेमवर्क एग्रीमेंट अमा सही तौनखी एग्रीमेंट अदु सही 19 की मनुंगदा वारी मरफुरक सानरबा मतुंगदा लाखिबने अदुबु IM के तौखाइबा फ्लैग अमसुंग कॉन्स्टिट्यूशन हाइबा दाबी अदुना मरम ओइरगा लुप असिगा वारी सानरखिबा अदु हौजिक फाउबा चपचाबा मफम अमा खंगबा ngamdre बार्सिलोनागिदमक गोल 494 चंदुना लियोनेल मेसीना पेलेगी रेकॉर्ड थुगाइख्रे ला लीगागी लेबाक पोकपा नुमिता सानखिबा अमदा बार्सिलोना ना रियल बेलाडोलिडपु पांजिल अहुम सिनोदा माइथीबा पीख्रे माई पाकपा मैच असिदा मेसीना बार्सिलोना गे 494 सुबा गोल चंदुना सिंगल क्लब अमगी ख्वाइदगी गोल मसिंग यामना चनबगे रेकॉर्ड ममांगदा पेलेना थमलंबदु थुगाइबा ngamkhre।